Jiribam gi Jakuradhor dagi pikliba angang ama yauna maitai micham taruk kuki mar militant sing na faduna pukraba matung mihathi na hatpada chenaba miyoy amasu Mizoram dagi National Investigation Agency NIA na fagat pangamle haire nauna faraba miyoy adudi Lalrosang mar kawi Assam gi Dikhos Grant Kasar gi Moinatol village dagini loina na tha asigi kuntra mathoida Mizoram gi konung Aizol dagi fabane miyoy si NIA na mihat asiga mari laina na hanba culprit oina fakhiba Thanglen Lal Marga mari yamna naknaba thabak tawminaba miyoy amani loina na makhoi animak thodok asida mapung fana Chennai haiba khangle haire amarom da NIA na nauna faraba Lalrosang mardagi SIM card amaga loina ba mobile phone ama fangbang amle mahaki mathakta NIA Imphal gi maikai dagi case ama lokhatuna thizin ba haure haire panbe abadi haukiba numit kharani gi mamangda Manipur High Court na charge sheet thangalaktabagi matangda NIA da takhatuna tha amagi manungda charge sheet pikhalakna ba matam thakibane